ꯁꯅꯥꯌꯥꯏꯅ ꯁꯨꯃꯥꯡ ꯐꯥꯎꯕ ꯆꯦꯟꯊꯣꯛꯇꯨꯅ ꯇꯥꯟꯅꯔꯨꯕ ꯐꯥꯔꯨꯕ ꯌꯥꯏ ꯃꯤꯍꯨꯜ ꯅꯥꯝꯃ ꯋꯥꯠꯄ ꯃꯆꯥꯅꯨꯄꯥꯕꯨ ꯑꯗꯨꯕꯨ ꯀ꯭ꯋꯥꯇꯔ ꯑꯁꯤ ꯃꯤ ꯋꯥꯠꯇꯦ ꯀꯦꯟꯗ꯭ꯔ ꯄꯨꯜꯂꯕꯁꯨ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯦꯗꯥꯝ ꯉꯥꯏꯕ ꯃꯦꯗꯥꯝ ꯎꯅꯕ ꯂꯥꯛꯄ ꯀꯌꯥ ꯑꯃ ꯇꯤꯜꯂꯔꯤꯕꯅꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯃꯥ ꯃꯆꯥ ꯈꯠꯅ ꯁꯥꯎꯅꯕ ꯑꯣꯏꯅ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯉꯧꯕꯗ ꯈꯨꯗꯛꯇꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯊꯧꯗꯥꯡ ꯑꯃ ꯁꯤꯟꯅꯈ꯭ꯔꯦ ꯑꯉꯧꯕꯅ ꯃꯦꯗꯥꯝꯒ ꯐꯣꯟ ꯍꯦꯛ ꯊꯝꯅꯈꯤꯕꯒ ꯃꯥꯏꯊꯣꯡꯗꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯟꯕꯨꯡ ꯃꯌꯥꯏ ꯑꯃꯗ ꯂꯦꯞꯁꯤꯜꯂꯨꯗꯧ ꯃꯥꯅ ꯊꯣꯔꯛꯂꯤꯕ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯃꯃꯥꯡꯗꯨꯗ ꯊꯠꯆꯤꯟꯕꯣꯏ ꯀꯩꯕꯣꯏ ꯂꯦꯞꯁꯤꯜꯂꯒ ꯐꯤꯔꯦꯞꯄ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯐꯦꯠ ꯈꯛ ꯌꯦꯡꯕ ꯀꯅꯥ ꯑꯃꯅ ꯀꯩꯁꯨ ꯇꯧꯗꯕ ꯃꯥꯜꯂꯕꯁꯨ ꯅꯛꯅꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯦꯞꯂꯒ ꯃꯤꯠꯆꯥꯟꯅꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯉꯧꯕꯅꯗꯤ ꯆꯥꯅꯤꯡ ꯇꯥꯗꯕ ꯇꯦꯟꯁꯟ ꯑꯃ ꯂꯣꯏꯅꯔꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ ꯁꯣꯔꯗꯨ ꯏꯀꯥꯝ ꯀꯥꯝꯊꯣꯛꯅ ꯃꯁꯥꯗꯨꯁꯨ ꯇꯞꯊꯔꯨꯕ ꯄꯟꯊꯔꯨꯕ ꯇꯧꯗꯅ ꯐꯤꯔꯦꯞꯄꯅ ꯊꯕꯛ ꯑꯃꯅꯤ ꯏꯕꯥꯏ ꯑꯉꯧꯕꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯤ ꯏꯕꯥꯏꯒꯤ ꯍꯌꯦꯡ ꯆꯠꯁꯤ ꯏꯪꯅ ꯇꯞꯅ ꯋꯥꯈꯜ ꯊꯃꯣꯏ ꯆꯥꯡ ꯑꯃꯗ ꯂꯩꯔꯤꯕ ꯑꯉꯧꯕ ꯃꯥꯒ ꯑꯄꯥꯝ ꯅꯨꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯁꯣꯔꯐꯥꯎ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯕ ꯌꯥꯗ꯭ꯔꯕ ꯐꯤꯔꯦꯞꯄ ꯃꯥꯒ ꯀꯔꯝꯅ ꯃꯥꯟꯅꯕ ꯌꯥꯔꯨꯅꯤ ꯑꯉꯧꯕꯅ ꯊꯠꯆꯤꯜꯂꯛꯄꯗꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯟꯗꯣꯛꯎ ꯍꯥꯏꯅ ꯏꯟꯊꯣꯛꯏ ꯈꯥꯝꯃꯤꯕ ꯑꯉꯧꯕꯅ ꯊꯧꯕ ꯃꯥꯒꯤ ꯀꯥꯔ ꯑꯗꯨꯒꯤ ꯁꯣ ꯑꯗꯣ ꯑꯉꯧꯕꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯈꯨꯠꯅ ꯍꯨꯝꯖꯤꯜꯂꯒ ꯂꯧꯈ꯭ꯔꯒ ꯀꯥꯈꯠꯈ꯭ꯔꯦ ꯁꯀꯥꯒꯗꯨ ꯍꯨꯔꯨ ꯍꯨꯔꯨ ꯎꯡꯉꯒ ꯊꯧꯈꯤꯔꯝꯃꯤ ꯑꯉꯧꯕ ꯃꯥꯁꯨ ꯂꯥꯏꯕꯛꯇ ꯈꯨꯄꯥꯛꯅ ꯄꯥꯛ ꯊꯥꯔꯒ ꯁ꯭ꯔꯨꯁꯨ ꯅꯝꯁꯤꯟꯗꯨꯅ ꯅꯥꯜꯂꯒ ꯑꯁ ꯍꯥꯏꯅ ꯁꯣꯜꯂꯤ ꯁꯥꯎꯅ ꯆꯠꯈꯤꯕ ꯈꯨꯆꯠ ꯑꯗꯨꯃꯛꯅꯤ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯡꯃꯥꯡ ꯌꯦꯡꯉꯨꯗ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯂꯨꯗ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯑꯍꯜ ꯂꯃꯟ ꯃꯁꯣꯛ ꯄꯥꯛ ꯅꯥꯏꯗꯦ ꯎꯁꯤꯠ ꯊꯧꯑꯣꯏꯗꯦ ꯍꯥꯏꯅ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯂꯗ꯭ꯔꯥ ꯍꯥꯏꯅ ꯑꯉꯧꯕ ꯃꯊꯥ ꯁꯥꯔꯦ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤꯅꯤ ꯇꯝꯊꯤꯔꯕ ꯅꯨꯡꯁꯤꯕꯒꯤ ꯀꯩꯁꯨꯝꯁꯪ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯃꯁꯥ ꯊꯃꯣꯏ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯄꯨꯊꯗꯨꯅ ꯌꯣꯠꯂꯤ ꯇꯔꯥ ꯊꯥꯡꯗꯨꯅ ꯂꯩꯔꯛꯂꯤꯕ ꯃꯅꯤꯡ ꯇꯝꯕ ꯐꯪꯗ꯭ꯔꯕ ꯐꯤꯔꯦꯞꯄ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯌꯣꯠꯂꯤ ꯇꯔꯥꯅ ꯃꯁꯥ ꯑꯃꯗ ꯆꯍꯤ ꯀꯌꯥ ꯆꯨꯞꯅ ꯄꯨꯟꯗꯨꯅ ꯊꯝꯕꯤꯔꯒꯕꯨ ꯀꯔꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯊꯤꯅ ꯁꯣꯛꯂꯝꯂꯣꯏ ꯅꯨꯡꯁꯤꯕꯅ ꯁꯣꯛꯍꯜꯂꯝꯂꯕ ꯑꯁꯣꯛꯄ ꯑꯁꯤꯗꯤ ꯇꯝꯊꯤꯔꯦ ꯃꯄꯨꯡ ꯐꯥꯅ ꯐꯕ ꯉꯝꯗ꯭ꯔꯤꯕ ꯊꯃꯣꯏ ꯑꯃ ꯑꯣꯏꯕꯅ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪꯈꯛ ꯆꯥꯡ ꯅꯦꯝꯅ ꯋꯥꯍꯩꯒꯤ ꯊꯨꯝ ꯆꯥꯏꯁꯤꯜꯂꯛꯄꯗ ꯊꯃꯣꯏ ꯊꯨꯞꯄꯅ ꯍꯥꯟꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯐꯤꯕꯝ ꯑꯃꯗ ꯋꯥꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯀꯅꯥ ꯑꯃꯅ ꯈꯪꯕꯤ ꯎꯕꯤꯔꯣꯏ ꯑꯁꯣꯛꯄ ꯃꯁꯥ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯏꯅꯔꯨꯕ ꯃꯤꯀꯨꯞꯇ ꯋꯥꯔꯛꯇꯕ ꯃꯆꯥꯅꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯕꯨ ꯄꯠꯊꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯎꯍꯟꯈꯤꯕ ꯑꯉꯧꯕ ꯃꯥꯅ ꯄꯥꯝꯖꯗꯦ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯉꯧꯕꯁꯨ ꯀꯥꯎꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯐꯤꯔꯦꯞꯄꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯄ꯭ꯔꯣꯛ ꯑꯣꯛꯆꯥꯛꯇꯨꯅ ꯈꯥꯡꯖꯈꯤꯕ ꯊꯧꯗꯣꯛꯇꯣ ꯅꯨꯃꯤꯠꯇꯣ ꯐꯤꯔꯦꯞꯄ ꯃꯨꯝꯕꯥꯏꯒꯤ ꯑꯐꯥꯎꯕ ꯀꯝꯄꯅꯤ ꯑꯃꯗ ꯑꯥꯔꯀꯤꯇꯦꯛꯆꯔꯦꯜ ꯑꯦꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯄꯨꯔꯨꯔꯕ ꯃꯇꯨꯡ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔ ꯄꯤꯔꯝꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯅꯤ ꯑꯉꯧꯕꯅꯤ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯐꯤꯔꯦꯞꯄ ꯂꯧꯔꯨꯔꯒ ꯍꯜꯂꯛꯂꯦ ꯃꯌꯨꯝ ꯌꯧꯔꯛꯄꯒꯤ ꯂꯝꯕꯦꯜ ꯑꯗꯨꯗ ꯐꯤꯔꯦꯞꯄꯁꯨ ꯑꯉꯧꯕꯒꯤ ꯅꯥꯀꯟꯗꯨꯗ ꯇꯣꯡꯂꯒ ꯁꯥꯏ ꯒ꯭ꯂꯥꯁ ꯑꯗꯣ ꯆꯤꯡꯊꯔꯗꯨꯅ ꯋꯥꯡꯃꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯣꯃꯣꯟ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯏꯔꯥꯡ ꯐꯈ꯭ꯔꯕ ꯑꯉꯧꯕ ꯃꯥꯅ ꯃꯔꯝ ꯈꯪꯉꯤ ꯑꯉꯥꯡꯁꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯐꯤꯔꯦꯞꯄꯁꯨ ꯈꯣꯟꯖꯦꯜꯗꯣ ꯆꯤꯡꯂꯞ ꯃꯁꯥ ꯌꯥꯝ ꯇꯦꯛꯈꯠꯅ ꯏꯕꯥꯏꯅ ꯈꯪꯕꯤꯔꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯐꯤꯔꯦꯞꯄ ꯋꯥ ꯉꯥꯡꯕꯗ ꯇꯌꯥꯡ ꯇꯌꯥꯡ ꯃꯁꯥ ꯇꯦꯛꯈꯠꯇꯅ ꯉꯥꯡꯉꯤ ꯍꯧꯖꯤꯛꯅ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯏꯔꯦꯝꯗ ꯂꯦꯝꯕ ꯑꯣꯏꯅ ꯇꯧꯔꯦ ꯄꯥꯛꯅ ꯉꯥꯡꯊꯣꯛꯄꯁꯨ ꯉꯥꯡꯊꯣꯛꯇꯦ ꯁꯣꯔ ꯐꯥꯎꯕ ꯃꯁꯥ ꯂꯨꯝꯅ ꯑꯋꯥꯕ ꯄꯨꯗꯨꯅ ꯍꯣꯜꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯒꯤ ꯐꯤꯔꯦꯞꯄꯒ ꯍꯧꯖꯤꯛꯀꯤ ꯐꯤꯔꯦꯞꯄꯒ ꯋꯥꯉꯥꯡ ꯁꯉꯥꯡꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯨꯝꯕꯥꯏꯗꯨꯕꯨ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯊꯋꯥꯏꯅ ꯁꯤꯗ ꯂꯩꯍꯧꯔꯒ ꯑꯥꯗ ꯀꯃꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯕ ꯍꯅꯤꯃꯨꯟꯗꯧꯅ ꯃꯥꯒ ꯑꯩꯒ ꯄꯨꯂꯞꯅ ꯆꯠꯄ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯨꯝꯅꯤꯡꯗꯧꯕ ꯏꯕꯥꯏ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯑꯃꯨꯛ ꯆꯪꯗꯣꯔꯤꯕ ꯏꯕꯥꯏ ꯁꯤꯗꯩꯗꯤ ꯑꯥꯎꯠꯁꯥꯏꯗꯇ ꯊꯕꯛ ꯄꯨꯔꯔꯣꯏꯗ ꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯦ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯅꯤ
ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯁꯤ ꯋꯥꯈꯜ ꯆꯥꯅꯔꯛꯇ꯭ꯔꯗꯤ ꯁꯥꯎꯅꯤꯡꯉꯛꯏ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯒꯤ ꯃꯈꯥꯗ ꯇꯧꯅꯤꯡꯗꯦ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯏꯊꯪ ꯊꯪꯕꯗ ꯂꯦꯞꯅꯤꯡꯉꯤ ꯃꯤꯒꯤ ꯃꯈꯥ ꯄꯣꯟꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯅꯤꯡꯉꯤ ꯍꯣꯏꯗ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯒ ꯏꯔꯦꯟꯖꯅ ꯁꯤꯗ ꯂꯩꯔꯣ ꯅꯪꯒꯤꯗꯃꯛꯅꯤ ꯀꯩꯅꯣ ꯃꯦꯗꯥꯝꯅ ꯂꯤꯡꯈꯠꯂꯤꯕ ꯁ꯭ꯀꯨꯜꯁꯦ ꯅꯪꯅ ꯄꯥꯅꯕ ꯉꯝꯃꯀꯥꯟꯗ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯁꯤꯟꯍꯟꯒꯅꯤꯅ ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯁꯨ ꯅꯪꯅ ꯁꯤꯗ ꯂꯩꯇꯕꯁꯤ ꯊꯕꯛ ꯀꯣꯃꯟꯗꯅ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯦ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕꯅꯤꯅ ꯅꯣꯏꯗ ꯑꯃꯨꯛ ꯇꯣꯏꯅ ꯂꯩꯕ ꯇꯥꯔꯦꯅꯦ ꯃꯦꯗꯥꯝꯅꯁꯨ ꯅꯪꯁꯦ ꯃꯄꯥꯟꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯗ ꯌꯨꯝꯁꯤꯗ ꯕꯦꯕꯦꯒ ꯏꯇꯩꯃ ꯇꯤꯂꯣꯒꯅ ꯈꯛ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯇꯠꯇꯅ ꯇꯝꯕꯅꯤ ꯍꯣꯏ ꯚꯥꯏ ꯑꯩꯁꯨ ꯂꯨꯍꯣꯡꯉꯗꯤ ꯊꯨꯅ ꯃꯤꯁꯤꯡ ꯖꯔ ꯍꯦꯟꯒꯠꯂꯛꯀꯅꯤꯗ ꯌꯨꯝ ꯃꯤ ꯌꯥꯝ ꯋꯥꯠꯂꯦ ꯅꯃꯥꯏꯗꯤ ꯐꯖꯅ ꯊꯥꯔꯦꯍꯦ ꯌꯨꯝ ꯌꯧꯔꯛꯂꯦ ꯒꯦꯠ ꯃꯅꯨꯡꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯦ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯐꯤꯔꯦꯞꯄ ꯉꯥꯏꯉꯝꯁꯤꯡ ꯑꯃꯗ ꯆꯣꯡꯊꯔꯛꯏ ꯃꯥꯒꯤ ꯁꯨꯠꯀꯦꯁꯀ ꯑꯃꯠꯇ ꯄꯨꯟꯁꯤꯟꯕ ꯇꯧꯔꯗ ꯇꯤꯂꯣꯅ ꯏꯃꯨꯡꯗꯒꯤ ꯆꯦ ꯃꯩꯈꯦꯠ ꯄꯨꯊꯣꯔꯛꯄ ꯉꯥꯏꯉꯝꯗ ꯃꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯩꯈꯦꯠꯇꯨꯅ ꯁꯠ ꯈꯦꯠꯇꯨꯅ ꯑꯣꯛꯊꯣꯛꯈ꯭ꯔꯒ ꯏꯃꯨꯡꯗ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏ ꯃꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯂꯛꯄꯗ ꯕꯦꯕꯦꯒꯤ ꯀꯥ ꯃꯅꯨꯡꯗ ꯉꯔꯪ ꯉꯔꯪ ꯋꯥ ꯉꯥꯡꯅꯕ ꯇꯥꯔꯛꯂꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯤꯔꯦꯞꯄ ꯄꯣꯀꯦꯠ ꯁꯥꯏꯠ ꯑꯃꯗꯒꯤ ꯍꯨꯝꯖꯤꯜꯂꯨꯔꯒ ꯇꯅꯤஷ்ꯀ ꯀꯝꯄꯅꯤꯒꯤ ꯕꯣꯛꯁ ꯕ꯭ꯂꯨ ꯃꯆꯨꯗꯨ ꯁꯠꯇꯣꯔꯛꯏ ꯁꯅꯥꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯂꯤꯛ ꯃꯆꯥ ꯑꯃꯈꯛ ꯃꯤꯔꯝꯗꯨꯗꯒꯤ ꯂꯩꯔꯛꯄꯅꯤ ꯌꯥꯝꯅ ꯄꯥꯝꯖꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯉꯛꯁꯝꯗ ꯇꯥꯡꯖꯍꯟꯒꯦ ꯈꯜꯂꯗꯨꯅ ꯅꯣꯛꯐꯦꯠ ꯕꯣꯛꯁꯇꯨꯗ ꯌꯦꯡꯂꯝꯂꯒ ꯕꯦꯕꯦꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯅꯝꯂꯒ ꯐꯤꯔꯦꯞꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯒꯥꯔꯤꯗꯨ ꯊꯨꯅ ꯃꯇꯥꯏ ꯑꯃꯗ ꯈꯪꯀꯥꯝ ꯈꯥꯝꯃꯤ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯟꯕ ꯍꯧꯔꯛꯏ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯃꯇꯦꯛ ꯈꯔꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯨꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯃꯟꯕꯅ ꯃꯥ ꯃꯁꯥꯗꯣ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯅꯤꯛꯈ꯭ꯔꯦ ꯒꯥꯔꯤ ꯊꯧꯕ ꯐꯥꯎ ꯉꯝꯈꯤꯗꯕꯅ ꯈꯥꯝꯕꯅꯤ ꯈꯨꯗꯛꯇ ꯁꯤꯡꯂꯤ ꯑꯃ ꯇꯠꯈꯤꯗꯨꯅ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯔꯛꯄꯒꯨꯝ ꯍꯦꯟꯗꯜ ꯑꯗꯣ ꯄꯥꯏꯅ ꯄꯥꯏꯅ ꯃꯨꯛꯄꯗꯤ ꯉꯝꯂꯒ ꯂꯦꯡꯕ ꯑꯣꯠꯄꯗꯤ ꯉꯝꯂꯛꯇ꯭ꯔꯕꯅꯤ ꯀꯥꯔ ꯑꯗꯨꯒꯤ ꯕꯣꯇꯜ ꯍꯣꯜꯗꯔꯗꯨꯗ ꯍꯥꯞꯄꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯊꯛ ꯄꯥꯏꯈꯠꯂꯤ ꯇꯍꯥ ꯇꯍꯥ ꯃꯈꯨꯝ ꯍꯥꯡꯗꯨꯅ ꯆꯤꯝꯕꯥꯜꯅ ꯎꯝꯁꯤꯟꯗꯨꯅ ꯒꯨꯠ ꯒꯨꯠ ꯇꯪꯈꯥꯏꯃꯨꯛ ꯁꯣꯔ ꯂꯦꯞꯇꯅ ꯊꯛꯆꯤꯜꯂꯤ ꯁꯣꯔ ꯑꯗꯨꯁꯨ ꯃꯆꯤꯟꯖꯥꯛ ꯊꯤꯔꯨꯕ ꯋꯥꯔꯕ ꯅꯣꯡꯁꯥ ꯑꯃꯒꯨꯝꯅ ꯉꯪꯗꯨꯅ ꯐꯨꯏꯅ ꯍꯣꯜꯂꯤ ꯃꯈꯣꯜ ꯊꯣꯛꯅ ꯇꯪꯈꯥꯏꯃꯨꯛ ꯂꯦꯝꯗꯨꯅ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯖ꯭ꯔꯣ ꯖ꯭ꯔꯣ ꯍꯩꯖꯤꯜꯂꯤ ꯏꯁꯤꯡ ꯑꯗꯨꯅ ꯀꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯇꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯃꯅꯨꯡ ꯃꯁꯥꯗꯨꯗ ꯇꯞꯅ ꯇꯞꯅ ꯍꯨꯠꯆꯤꯟꯈꯤꯕꯗ ꯊꯃꯣꯏ ꯃꯄꯥ ꯂꯥꯟꯊꯈꯤꯕꯒ ꯇꯞꯅ ꯇꯞꯅ ꯐꯤꯔꯦꯞꯄ ꯃꯁꯥꯗꯣ ꯅꯤꯛꯄ ꯐꯔꯛꯂꯦ ꯈꯤꯇꯪꯗꯤ ꯏꯪꯊꯕ ꯉꯝꯃꯛꯂꯦ ꯕꯦꯕꯦꯅ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕ ꯐꯤꯔꯦꯞꯄ ꯊꯥꯖꯕꯒꯤ ꯃꯌꯣꯜ ꯑꯗꯣ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯃꯅ ꯅꯥꯛ ꯌꯦꯠ ꯈꯪꯗꯅ ꯍꯥꯏ ꯍꯨꯝꯂꯨꯔꯒ ꯆꯕꯠ ꯆꯕꯠ ꯌꯥꯟꯁꯤꯟꯕꯤꯔꯛꯈꯤꯕꯅꯤ ꯅꯨꯡꯁꯤꯕ ꯑꯃꯈꯛꯇꯃꯛ ꯄꯥꯝꯃꯨꯖꯅ ꯍꯥꯞꯆꯔꯤꯕ ꯊꯃꯣꯏ ꯑꯗꯨꯕꯨꯁꯨ ꯕꯦꯕꯦꯒꯤ ꯊꯥꯖꯗꯕ ꯃꯇꯧ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯟꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯕꯤꯔꯝꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯊꯨꯒꯥꯏꯕꯤꯔꯝꯕ ꯊꯃꯣꯏ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯖꯤꯟꯕꯁꯨ ꯉꯝꯗ꯭ꯔꯤ ꯀꯞꯊꯣꯛꯄ ꯋꯥꯍꯩ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯡꯁꯤꯡꯕ ꯃꯥꯕꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈ꯭ꯔꯒ ꯍꯤꯡꯕ ꯇꯝꯂꯤ ꯇꯥꯝꯅ ꯃꯥꯕꯨ ꯊꯦꯡꯅꯕ ꯃꯤꯀꯨꯞ ꯑꯗꯨꯁꯨ ꯐꯤꯔꯦꯞꯄ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯤ ꯃꯨꯠꯈꯤꯗ꯭ꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯗꯨꯗ ꯃꯅꯤꯜ ꯍꯦꯟꯅ ꯀꯥꯔꯛꯂꯗꯨꯅ ꯄꯥꯝꯖꯔꯨꯔꯦ ꯅꯨꯡꯁꯤꯔꯨꯔꯦ ꯃꯁꯥꯗꯒꯤ ꯑꯌꯥꯕ ꯑꯃꯠꯇꯁꯨ ꯂꯧꯕꯤꯔꯝꯗ ꯊꯃꯣꯏ ꯑꯗꯨꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯇꯥꯝꯅꯥꯕꯨ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯆꯤꯝꯕꯥꯜꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯄ ꯂꯩꯇꯦ ꯃꯥꯕꯨ ꯄꯥꯝꯖꯔꯛꯄꯁꯨ ꯅꯠꯇꯦ ꯐꯖꯕꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯤꯠ ꯄꯟꯗꯨꯅ ꯄꯣꯊꯥꯔꯤꯕꯅꯤ ꯌꯦꯡꯗꯨꯅ ꯃꯇꯝ ꯍꯥꯠꯄꯅꯤ ꯈꯥꯏꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤ ꯍꯥꯏꯈ꯭ꯔꯕꯁꯨ ꯆꯤꯝꯕꯥꯜꯒꯤ ꯅꯝꯊꯥꯛ ꯑꯗꯣ ꯊꯃꯣꯏꯅꯗꯤ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯊꯃꯣꯏꯅꯗꯤ ꯃꯤꯅꯝꯕ ꯌꯥꯔꯝꯗ꯭ꯔꯦ ꯇꯥꯝꯅꯥꯒꯤ ꯈꯪꯅꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯐꯤꯔꯦꯞꯄ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯤꯄꯥꯏꯕꯁꯨ ꯍꯦꯜꯂꯛꯂꯦ ꯃꯃꯥꯡꯗ ꯃꯥꯅ ꯋꯥꯍꯪ ꯑꯁꯦ ꯍꯪꯈꯤꯕ ꯃꯤꯀꯨꯞꯇ ꯃꯆꯤꯜꯃꯛꯅ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯤꯀꯨꯞꯇꯨꯗ ꯐꯤꯔꯦꯞꯄ ꯃꯁꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯖꯈꯤ ꯆꯤꯝꯕꯥꯜꯅ ꯍꯔꯥꯎꯕꯒꯤ ꯋꯥꯍꯩ ꯃꯥꯏꯊꯣꯡꯅ ꯑꯄꯦꯟꯕꯒꯤ ꯄꯥꯎꯗꯝ ꯂꯤꯊꯣꯛꯂꯨꯗ꯭ꯔꯕꯁꯨ ꯃꯤꯠꯌꯦꯡ ꯑꯗꯨꯅꯗꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯇꯥꯝꯅꯥ ꯃꯉꯣꯟꯗ ꯌꯦꯡꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯤꯕꯅ ꯀꯔꯤꯒꯤ ꯀꯥꯏꯔꯤꯕ ꯊꯃꯣꯏ ꯑꯃꯕꯨ ꯊꯨꯒꯥꯏꯕꯗ ꯂꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯤꯕ꯭ꯔꯥ ꯃꯥꯕꯨ ꯋꯥꯍꯜꯂꯒꯦ ꯍꯤꯡꯍꯜꯂꯔꯣꯏꯒꯦ
hingna hatuna thambirage khanna tamna mapa macha mama makhoi pulapta yumyai da tv tharaga phaminnari zoina aikhoi atombana thuyap loiraga kari hona ningiba borisna baba idea to training amta chatpa pamdeda general line da sum chathagena khalli linthoina aigi wadi ne napa na kalingi sida madam hoye khara napnari ngi sida ne ayarbira police constable la amana mobana phaiko nangi zenem line do aduna kari bukana dorino boris to khangai khangjilda mama gi wado kanthalai chalo deima ai adum bathawa ka pamde general line haisina lari makha dum tam thadoiba ai di lari fazana tamge marak sarak khara tamaga sel namaga thabak tobaga harakan lari fazana tamaga isaga chana do exam thani laibak leitadana phangowdredana aina thokpa ngamnaba hingnawa honagani mama mapa amani kaina aina chatke haiba lambida fai fatte nainaraga wakhalsida mani khagan halal adine aidi yaro he tamnana nangnabu pamadi honazo marakta nupi anganga koiraga seran turan tawdana nupi pusaladi adum tokchare linthoina machagi hakan changi ibema nangonde hena nawpa na gyan tai aduga ne nangsuni nayum panaba khanaba yarabani adu phakraba imungduna haibada yaningdribado nangna koinari banupaduna kayam pharabano khangde zoina hai mama makhoi gidu manungda wari leinaba maliko amaga hongni tawraga masa nupa na pamdre habra kainom hairine aduga sida mu onsila ise kaigino hana kupna thigadabani luhongba madu prapap thugairaga tha amani matam khara sungainadana somdo onsila ise karigino hana khanthabana chumgani nupaduna fattabagi nupi mayumna leithokhribra nupaduna nupi do pamde hairibasina kayam chumlibano khangdri firepana hairamba wadadi luhongbado masana yabagi wa oinadi tawkibani borisna pibana lirakpadadi moi igo packetuna chumda mithop happy pamdi kaina adum hai aduga luhongbadu su handak chahi hongaudradi chahi manga luhongba yaroi hai moi igo packet to chahi lirabnina acha semba nang hawroina tawri oinamni su pibana hai tamnana angang nang ahalwari de yarokano naya thudi kani nang tamna so thokiba thodok amatta mama mapa da khangalamdri aduna zoi mana suwari tadri mamangda machana pibusu chena duna thokiba thodok khra ado maru oina luhongba kaiba asidi machana pi wahawdagini haiba yarabani aduga amuksu tainaba yadri nongthangge ahin mamatawda phirepa mana tamnaba nungsibagi mek senggalaktuna tamnaga lapnaba ngamroi haiba khudakta khangjarakkiba mikop amasu oikibanani tamna mana su paw ado mayum yorokladra haina pakhatchaduna mihul niknik lauduna leiribani borisna noidi kanana ai mangda sabiro haige linthoina ho adu oiradine makhoi gi masanu paduna aikhoi tamna pamagi oiramani dana mathong maram khangdana ne thok hekte ya thokpa chumde ko hoji phong sana thoiba thodokse sel paibe imungdu da thokpagi pharam nimni aikhoi da thokpoy icha se thongal wangma phoglan mangamoine miyangbi minok maisa mayam amana aduna ne pharabani khangnaba lei haidana khomkribado aikhoi ga manaba imung ama thisi borisna as angang aigi mangsida noigi adi wari de am sana ningkhra poni amta tajaningdreba amta lepiro noi wari do thawaina wari yausilasu hai kamaina na kongmi na leiba yadoino ba ta ba haido kawrabani na advice piningi babo tumnarabo ai firepane mapalomdai kawrakpani pulapto tingak yengni adubu zoina khummi tumnadriye ibungo firepa kari leire masu harau sat hekta changsalao kaushilunde mapalomda hawatuna thorai firepana khaw ama yanaga dari mapanda leplambada urakle gari su thojil amde gate to pikna khak hangduna thamlambanara gate wangmada gari khamamduna changak poirami zoi ngakni yengi meeting ado khangaduna firepana pabo ngani pabung hoigisu chara machanaba piru chona tamnagi manaktadi yoragi haina pambai thirakpada nga ase yumda changduna lauraraga laklibani
ngasai masada isinga jorojro heithakiba matung tapna tapna wakhal sukhalaki tamnagi yumdada khoirang khoi saungladuna hek jangsiluba mikupta zoina mabu asuki matik saukini tamna manasu hin hangoi kini khantaraki tamnana khangnaba lei khumakpa duso thokiba thaudokuna maram oiraga numittuda tamnana matu maman ison sona kizakiba mipai zakhiba mayam aduna kibadagi tanbadagi thaiduna chenaba honnabada oidaba haizilakpani haibaso chingyarai tapna tapna wakhal khantharakpada firepa icham chamthokna tamnagi manakta changdadi changlagi lepkhiduna maitai nga asengba khara yumda phamdagi pukhalakpani haina leihobadudagi yum sangba mi amada khara khaidok halladuna mana lawba chatluraga gate-tagi lanaduna somda thilakpani joina la kakhalo thilaktrabasu yabasida firepaso khongupto lauthoamduna mangolda kakhalai masada ising haisin khiduna chotkibadudi langtaknaba chaning tadaba amana maisa olaga kangan kramale chotpu chotlamdre zoigi matung inaduna imungdo oina changminarakle tamnadi kaada su changmanang haudre asumna sathe pursilakani di khalludabana firepa ubada masadu ikai hangoibadi helai thaudoktuda kiba thukatpa heman kibana firepada kapli haikiba wahaisingdu magni jing lauzai firepa uba khudingi sophada makhong pulap thangatuna phamliba tamnada hairap yenglamlaga khawdo linthoida pi ima se maidai ngani ngamu ukabi pengba su yawani yamdabani da ngasai farm dagi pukhalakpani linthoi harau loksili asuk yamna thinga kansida nonga laga thilakpa yabasibo pakhum makha tana khumba nangdringe boris na kam launa chalai aidi tumjawrange haiduna hogalaga changkre firepaso boris na marak thachin khibadunda linthoi gi wahi adugi pakhum semjin sajenduna khumubagi mathausu ta khidre sakhum dalinthoi khawdu pusilaga changki tamnaga zoigana phamori firepaga wari wataisu ngak tawri nangmuna tomda koi chat kanune zoi masu sanayain haudorakpa wado tokhraga mi phabagi haunabi firepa magonda ka henba wakhal khanjilude inung nungsina adom firepa mabu yazaribani chatida babu chaka sara abo nangbo chanaktri ngarang ngasi se haksang khara nungai tabagi chaning thakningba phawdaba aduna thawairudre ise khara namdana chawne chatliba thabak mayam aduga sadrabadi thabak kamaina subu ngamdoriba firepa nokphet tamak tawri aduna pakhum so henkre tamnabu yengninglabasu joygi wari sabado handuna michina paw hek yenglakte kitangda joyna chingna khini haiduna break phari zoina meeting phakrabadi magi phasafam leiroi khangmana ma meeting choithoklamde adudi pabung aisu yokrage pungsi sungandrabani na imawaina pakhatna khini hoi ngai ko namana mapam chatluina ne ensang khara purakpani u morok sumai am yawkibani irolaga chanaba khara hapige haiduna joy su chakhumlomda ta hagotuna chanki magi nupiga tanaraga kari ensang do hapnaba haiduna ngarang wari sanabado train room dagi tari tanjaduda mikuptuda khak firepa nupiduda yengsaba horakle phangsada meeting amagum saktam ikhonglang liba thamoi aduda saktam mado yari ke chupsillaga thamaurage khallamale firepa tamnagi maithong aduda meeting kuppa kauduna yengli meeting khak natte hainingba ngangningba kharaso joy tholak tringida hairai ai pamdrasu aina piraiba ngadudi chaw pakhum tabada khoirang khoi saungna manduna khangwa ngamda phuk hawatuna yamna sauna nangmu nampha pharaga purage pau khalluri asawba mayam se nangonda heitharagi khanduna su tholakpani adubu khiram notuna amu taina famdi leirangje amu phazalaga asawba se tapna themjinjaraga haifet khaktang so nangbu yenghogena chela iba ise
ꯅꯪꯅꯗꯤ ꯈꯪꯉꯝꯃꯣꯏꯅꯦ ꯑꯗꯨꯒꯅꯦ ꯁꯤꯃꯁꯨ ꯍꯥꯏꯔꯝꯒꯦ ꯑꯩ ꯋꯥꯈꯜ ꯃꯅꯤꯡ ꯍꯜꯂꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗꯒꯤ ꯊꯩꯔꯒ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯣꯖꯥ ꯑꯣꯔ ꯗꯣꯛꯇꯔ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯒꯦ ꯀꯥꯏ ꯈꯜꯂꯝꯃꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨꯅ ꯋꯥꯔꯅꯤꯡ ꯊꯥꯕꯒꯨꯝ ꯊꯧꯅ ꯌꯦꯡꯁꯤꯜꯂꯤ ꯇꯥꯝꯅꯥꯗꯤ ꯍꯧꯖꯤꯛꯁꯨ ꯐꯤꯔꯦꯞꯄꯗ ꯌꯥꯅꯤꯡꯗꯕ ꯑꯃ ꯏꯔꯩ ꯂꯩꯔꯤ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯄ ꯇꯧꯗ ꯅꯥꯀꯟꯗ ꯌꯦꯡꯂꯒ ꯂꯩꯔꯤꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ ꯁꯤ ꯅꯠꯇꯕ ꯋꯥꯍꯩ ꯈꯔꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯕ ꯉꯝꯂꯕꯁꯨ ꯐꯤꯔꯦꯞꯄꯨ ꯎꯁꯤꯟꯅꯔꯔꯣꯏ ꯈꯪꯁꯤꯟꯅꯔꯔꯣꯏ ꯑꯅꯝ ꯀꯟꯕꯅ ꯑꯩꯒꯤ ꯂꯝꯆꯠꯅꯤ ꯃꯇꯥꯒꯨꯝ ꯊꯧꯋꯥ ꯁꯥꯗꯦ ꯇꯥꯝꯅꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯕꯗꯣ ꯇꯥꯝꯅꯥꯅ ꯄꯥꯝꯗꯦ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯔꯤꯗ ꯑꯌꯥꯕ ꯄꯤꯈꯤꯕꯗꯣ ꯇꯥꯝꯅꯥꯅ ꯄꯥꯝꯃꯤ ꯄꯨꯝꯅꯃꯛꯇꯨ ꯐꯤꯔꯦꯞꯄꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗ꯭ꯔꯦ ꯇꯞꯂꯤ ꯇꯞꯂꯤ ꯂꯛꯅꯕ ꯍꯧꯔꯛꯏ ꯑꯩ ꯅꯨꯡꯁꯤꯕꯅ ꯀꯔꯝ ꯀꯥꯟꯗꯒꯤ ꯇꯝꯒꯦꯕ ꯇꯥꯝꯅ ꯁꯥꯎꯔꯛꯄ ꯈꯣꯟꯖꯦꯜꯗ ꯁꯥꯡꯊꯔꯨꯕ ꯇꯧꯗꯅ ꯇꯥꯅꯤꯡꯗꯦ ꯅꯪ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯅꯤꯅ ꯃꯤ ꯑꯃ ꯅꯨꯡꯁꯤꯕꯗꯨꯗꯤ ꯍꯩꯔꯝꯃꯅꯤꯅ ꯑꯗꯨꯅ ꯑꯩ ꯑꯃꯃꯨꯛ ꯅꯨꯡꯁꯤꯕ ꯇꯝꯕꯗꯤ ꯌꯥꯏꯗꯅ ꯁꯥꯎꯔꯞ ꯇꯧꯅ ꯐꯤꯔꯦꯞꯄꯗ ꯁꯠ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯛꯄꯒ ꯈꯤꯔꯨꯝ ꯅꯣꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂ ꯂꯩꯔꯝꯃꯤ ꯃꯈꯥ ꯇꯥꯅꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯖꯣꯏ ꯊꯨꯅ ꯊꯣꯔꯛꯂꯦ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯤꯟꯊꯣꯏꯁꯨ ꯏꯟꯅꯔꯛꯏ ꯑꯦꯟꯁꯥꯡ ꯍꯥꯞꯄ ꯈꯥꯎꯗꯣ ꯂꯤꯟꯊꯣꯏꯅ ꯐꯤꯔꯦꯞꯄꯗ ꯄꯤꯔꯛꯏ ꯃꯥꯁꯨ ꯍꯧꯒꯠꯂꯒ ꯂꯧꯁꯤꯜꯂꯤ ꯖꯣꯏꯗꯣ ꯑꯃꯨꯛꯁꯨ ꯑꯦꯟꯁꯥꯡ ꯈꯔꯗꯣ ꯄꯤꯈꯩ ꯄꯤꯔꯨꯔꯒ ꯌꯥꯝꯃꯟꯗꯕ꯭ꯔꯥ ꯈꯜꯂꯛꯄꯗ ꯏꯀꯥꯏꯖꯔꯛꯏ ꯐꯤꯔꯦꯞꯄ ꯖꯣꯏꯒꯤ ꯃꯥꯏꯊꯣꯡ ꯈꯪꯕꯅ ꯁꯤꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯥꯅꯔꯅꯤ ꯍꯥꯔ ꯍꯥꯞꯇꯕ ꯑꯦꯟꯁꯥꯡꯁꯤ ꯆꯥꯗꯕ ꯀꯨꯏꯔꯕꯅꯤ ꯄꯥꯕꯨꯡ ꯍꯌꯦꯡꯗꯤ ꯍꯥꯎꯅ ꯆꯥꯊꯣꯛꯎꯔꯒꯦ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯖꯣꯏꯁꯨ ꯃꯥꯏꯊꯣꯡ ꯉꯥꯟꯊꯣꯔꯛꯂꯦ ꯐꯤꯔꯦꯞꯄ ꯃꯥꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯕꯨꯡ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯖꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯄꯥꯕꯨꯡꯁꯨꯅꯦ ꯊꯣꯡꯒꯥꯜꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯛꯃꯤꯟꯅꯈꯤ ꯂꯤꯟꯊꯣꯏꯅꯁꯨ ꯇꯥꯝꯅꯥꯕꯨ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯊꯤꯜꯂꯣꯖ ꯍꯥꯏꯅ ꯏꯪꯒꯤꯠ ꯍꯦꯛꯇ ꯄꯤꯁꯤꯜꯂꯤ ꯃꯃꯥꯒꯤ ꯃꯇꯧꯃꯛꯅꯤ ꯇꯥꯝꯅꯥꯁꯨ ꯃꯥꯡꯒꯣꯜ ꯐꯥꯎꯗꯤ ꯊꯣꯔꯛꯇꯨꯅ ꯖꯣꯏꯒ ꯐꯤꯔꯦꯞꯄꯒꯅ ꯊꯣꯡꯒꯥꯜ ꯊꯣꯛꯈꯤꯕꯗꯣ ꯌꯦꯡꯂꯤ ꯒꯦꯠ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯐꯤꯔꯦꯞꯄꯒꯤ ꯒꯥꯔꯤ ꯂꯥꯏꯠ ꯊꯥꯟꯒꯠꯈꯤꯕꯒꯤ ꯃꯩꯉꯥꯜ ꯐꯥꯎꯖꯤꯜꯂꯛꯄꯒ ꯂꯤꯟꯊꯣꯏꯅ ꯀꯛꯁꯤ ꯍꯛꯆꯤꯜꯂꯤ ꯄꯪꯃꯜꯂꯤ ꯏꯕꯦꯝꯃ ꯅꯪꯅ ꯑꯁꯤꯗ ꯂꯩꯖꯔꯗꯤ ꯅꯅꯥꯎꯄꯥꯁꯤꯁꯨ ꯃꯤ ꯑꯣꯏꯖꯗꯧꯔꯤꯕꯅꯤ ꯅꯪꯅꯦ ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯅꯪꯅꯦ ꯃꯊꯪ ꯃꯨꯛꯀ ꯋꯥ ꯍꯧꯗꯣꯔꯛꯑꯗꯤ ꯑꯩꯗꯤ ꯍꯣꯏ ꯍꯥꯏꯈ꯭ꯔꯗꯧꯅꯤꯀꯣ ꯇꯥꯝꯅꯥꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯇꯥꯔꯝꯗ ꯑꯁꯨꯝ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯁꯨꯕ ꯉꯁꯥꯏꯅ ꯌꯥ ꯆꯪꯉꯛꯄꯒ ꯒꯦꯠꯁꯦ ꯂꯣꯟꯁꯤꯟꯒꯦꯗꯤ ꯍꯥꯏꯗꯦꯕ ꯑꯉꯥꯡ ꯑꯃꯁꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯁꯤ ꯍꯌꯦꯡꯗꯤꯅꯦ ꯆꯥꯛꯀ ꯄꯤꯖꯔꯣꯏꯕ ꯒꯦꯠ ꯂꯣꯟꯅꯤ ꯈꯪꯗꯕꯩ ꯂꯤꯟꯊꯣꯏ ꯃꯆꯥꯗ ꯃꯉꯛ ꯏꯟꯗꯨꯅ ꯐꯠꯇ꯭ꯔꯣ ꯒꯦꯠ ꯍꯥꯡꯂꯒ ꯊꯝꯃꯝꯗꯅ ꯊꯥ ꯑꯃꯒꯤ ꯉꯥꯔꯧ ꯐꯪꯉꯤꯁꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯌꯨꯝ ꯌꯧꯔꯕ ꯀꯥꯏꯅ ꯍꯪꯖꯤꯜꯂꯨ ꯇꯥꯝꯅ ꯍꯀꯥꯝ ꯂꯥꯎꯅ ꯆꯜꯂꯒ ꯇꯨꯝꯃꯨꯔꯒꯦ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯍꯥꯏꯅ ꯏꯃꯨꯡ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨꯗ ꯌꯦꯡꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯕ ꯈꯣꯏꯔꯧꯁꯦ ꯁꯥꯎꯒꯠꯇꯧꯔꯤ ꯃꯁꯤ ꯃꯅꯤ ꯈꯨꯟꯕ ꯍꯩꯇꯕ ꯑꯉꯥꯡꯁꯤꯕꯨ ꯀꯩ ꯑꯉꯥꯡꯅꯣꯕ ꯉꯥꯡꯅ ꯖꯣꯏ ꯆꯪꯉꯛꯄ ꯉꯥꯏꯔꯤ ꯒꯦꯠ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯏ ꯂꯤꯟꯊꯣꯏꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯁꯨꯛ ꯄꯥꯝꯖꯗꯅ ꯇꯧꯔꯤꯁꯤꯗ माꯅ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯀꯌꯥꯝ ꯄꯥꯝꯗ꯭ꯔꯒꯦ ꯁꯤꯅꯤ ꯅꯠꯇꯦ ꯃꯥꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯝ ꯐꯔꯒꯦꯕ ꯍꯌꯦꯡꯅꯦ ꯃꯁꯥꯁꯤ ꯔꯤꯖꯦ ꯆꯥꯔꯛꯀꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯌꯥꯝ ꯈꯪꯅꯤꯡꯉꯒꯅ ꯅꯪꯁꯨ ꯃꯃꯥꯅꯤ ꯅꯁꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯣ ꯀꯔꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯊꯤꯒꯠꯂꯣꯗꯅ ꯍꯥ ꯍꯣ ꯋꯥ ꯈꯤꯇꯪ ꯍꯥꯏꯔꯨꯕꯗ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈ꯭ꯔꯦ ꯋꯥ ꯍꯥꯏꯕꯒ ꯅꯪꯍꯧ ꯂꯥꯛꯍꯧꯕꯖꯥꯠ ꯅꯠꯇꯦ ꯐꯦꯠ ꯂꯥꯎꯔꯤꯕꯗꯣ ꯄꯥꯝꯗꯕꯒꯤꯅꯤ ꯃꯈꯥ ꯇꯥꯔꯨꯔꯅꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯤꯟꯊꯣꯏꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯐꯤꯔꯦꯞꯄꯁꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯕ ꯍꯥꯏꯗꯨ ꯊꯣꯛꯈ꯭ꯔꯦ ꯆꯩꯔꯛꯁꯤꯗ ꯃꯆꯥꯅꯨꯄꯤꯅ ꯌꯥꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯁꯅꯥꯌꯥꯏꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯊꯨꯅ ꯈꯟꯈ꯭ꯔꯕꯗꯤ ꯂꯤꯟꯊꯣꯏꯗꯤ ꯀꯂꯛ ꯈꯝꯃꯟꯕꯅ ꯂꯦꯛꯊꯈꯤꯕꯁꯨ ꯌꯥꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯕꯗꯩ ꯐꯤꯔꯦꯞꯄ ꯃꯁꯛ ꯎꯗ꯭ꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯆꯠꯂꯤ ꯇꯥꯝꯅꯥꯗꯤ ꯑꯉꯥꯡ ꯇ꯭ꯌꯨꯁꯟꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯐꯤꯔꯦꯞꯄꯗꯤ ꯎꯔꯝꯗꯦ ꯃꯌꯨꯝꯗ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯃꯥꯕꯨ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯩ ꯍꯥꯏꯕ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯂꯣꯏꯅꯩ
ꯇꯧꯕꯗꯤ ꯁꯅꯥꯌꯥꯏ ꯐꯤꯔꯦꯞꯄ ꯅꯠꯇꯅ ꯑꯀꯨꯞꯄ ꯋꯥꯔꯤ ꯋꯥꯈꯣꯡ ꯂꯥꯈꯣꯡ ꯑꯅꯤ ꯁꯨꯍꯜꯂꯝꯃꯣꯏ ꯁꯤꯡꯈ꯭ꯔꯕ ꯁꯅꯥꯌꯥꯏꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯒꯤ ꯍꯞꯇꯥ ꯑꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯇꯥꯝꯅ ꯉꯁꯤꯁꯨ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯂꯒ ꯃꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯆꯥꯛ ꯏꯁꯤꯡ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯂꯣꯏꯔꯒ ꯃꯄꯥꯗꯣ ꯕꯣꯔꯤꯁꯀ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯒꯤ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯑꯋꯥꯕ ꯍꯣꯟꯗꯣꯛꯏ꯫ ꯍꯤꯞꯆꯤꯜꯂꯒ ꯂꯩꯕꯗꯨꯁꯨ ꯍꯦꯛ ꯇꯟꯕꯅ ꯍꯧꯒꯠꯂꯛꯂꯒ ꯇꯦꯕꯜ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯒ ꯆꯤꯌꯔꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯃꯤ꯫ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯛꯗꯣꯛꯏ꯫ ꯑꯍꯥꯟꯕ ꯆꯦꯞꯇꯔꯗ ꯏꯊꯦꯁꯤꯂꯥꯏꯁ ꯋꯥꯔꯗꯇ ꯏꯔꯤꯕꯗ ꯍꯥꯟꯅ ꯆꯣꯡꯊꯣꯔꯛꯏ꯫ Egg is the blossom of thought, and joy and suffering are its fruits. ꯃꯇꯦꯛꯇꯨꯅ ꯄꯨꯔꯤꯕ ꯃꯤꯅꯤꯡ ꯑꯗꯣ ꯌꯥꯅꯤꯡꯕꯅ ꯐꯣꯇꯣ ꯊꯛ ꯀꯥꯞꯄꯒ ꯁ꯭ꯇꯦꯇꯁꯇ ꯊꯝꯈꯤ꯫ ꯀꯨꯏꯍꯧꯗꯦ ꯁ꯭ꯇꯦꯇꯁꯀꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ꯫ Yes, when I did something for you, my heart is filled with joy. ꯇꯥꯝꯅ ꯃꯥꯏꯊꯣꯡꯗꯤ ꯃꯃꯣꯟ ꯇꯧꯏ꯫ ꯏ ꯄꯥꯎ ꯇꯥꯗꯕ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯛꯂꯦ꯫ ꯐꯤꯔꯦꯞꯄꯒꯤ ꯁꯃꯤꯜ ꯈꯔ ꯐꯪꯕꯗꯣ ꯈꯤꯇꯪꯗꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯊꯣꯛꯎꯕ ꯌꯥꯕ ꯏꯍꯨꯜ ꯅꯠꯇꯦ꯫ ꯂꯣꯠꯁꯤꯟꯕꯅ ꯑꯆꯨꯝꯕ ꯏꯍꯨꯜꯅꯤ꯫ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯏꯃꯣꯖꯤ ꯃꯍꯜꯂꯤ꯫ ꯐꯤꯔꯦꯞꯄ ꯀ꯭ꯋꯦꯁꯟ ꯃꯥꯔꯛꯅ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯏ꯫ ꯇꯥꯝꯅꯁꯨ ꯇꯦꯛꯁ ꯑꯃ ꯑꯃꯨꯛ ꯏꯗꯨꯅ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯎꯗꯦ, ꯀꯥꯏꯗ ꯂꯩꯒꯦ? ꯄꯥꯝꯗ꯭ꯔꯁꯨ ꯎꯗ꯭ꯔꯗꯤ ꯎꯅꯤꯡꯉꯛꯄ꯭ꯔꯥ? ꯇꯥꯝꯅ ꯊꯨꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ꯫ ꯎꯅꯤꯡꯉꯛꯇꯦ꯫ ꯎꯅꯤꯡꯉꯛꯇ꯭ꯔꯒ ꯑꯩ ꯏꯎꯗꯦ ꯍꯥꯏꯗꯅ ꯀꯩꯒꯤ ꯈꯜꯂꯤꯕ? ꯅꯪꯒꯤ ꯋꯥꯈꯜꯗꯨꯗ ꯑꯩ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯩ ꯎꯗꯕ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯔꯝꯃꯣꯏ꯫ ꯎꯗꯦꯅ ꯈꯜꯂꯤꯗꯨ ꯅꯤꯡꯁꯤꯡꯕꯩꯅꯤ꯫ ꯑꯩ ꯅꯤꯡꯁꯤꯡꯉꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ꯫ ꯔꯤꯄ꯭ꯂꯥꯏ ꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯅ ꯍꯥꯏꯕ ꯋꯥꯗꯣ ꯃꯥ ꯌꯥꯅꯤꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯨꯄꯥꯁꯤ ꯁꯨꯀꯩ ꯍꯩꯅꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥꯁꯤꯕꯨ ꯎꯗꯕꯗꯣ ꯃꯉꯣꯟꯗ ꯋꯥꯏ ꯁꯪꯕ ꯑꯃꯗꯤ ꯐꯥꯎꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯎꯈꯤꯗ꯭ꯔꯦ, ꯀꯔꯥꯏ ꯆꯠꯈꯤꯕ, ꯀꯔꯝ ꯇꯧꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯛꯂꯕꯗꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯛꯄ, ꯃꯥꯕꯨ ꯑꯃꯨꯛꯁꯨ ꯎꯅꯤꯡꯉꯛꯄꯒꯤ ꯅꯠꯇꯅ ꯀꯔꯤꯒꯤꯕꯨ ꯑꯣꯏꯔꯨꯅꯤ? ꯃꯥꯁꯨ ꯅꯣꯡꯃꯇ ꯂꯨꯊꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯐꯤꯔꯦꯞꯄ ꯎꯈꯤꯗꯕ, ꯐꯤꯔꯦꯞꯄꯒꯤ ꯁꯃꯤꯜ ꯐꯪꯈꯤꯗꯕ ꯅꯨꯃꯤꯠꯁꯤꯡꯗ ꯈꯣꯏꯔꯥꯡꯗꯨꯅ ꯇꯨꯝꯊꯕ ꯌꯥꯈꯤꯗꯕ꯫ ꯃꯄꯥꯒ ꯕꯣꯔꯤꯁꯀ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯃꯥꯁꯨ ꯐꯣꯟꯗꯨꯁꯨ ꯂꯥꯏꯔꯤꯛꯇꯨꯁꯨ ꯈꯨꯝꯖꯤꯜꯂꯝꯃꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯇꯥꯝꯅꯅ ꯇꯦꯛꯁ ꯍꯜꯂꯛꯇꯕꯗ ꯅꯣꯛꯐꯦꯠ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯃꯇꯣꯝꯇ ꯃꯨꯠꯈꯤꯕ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯑꯃꯨꯛꯁꯨ ꯃꯈꯨꯠꯅ ꯀꯤꯠ ꯅꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯉꯥꯜꯍꯜꯂꯤ꯫ ꯋꯥꯜꯄꯦꯄꯔꯗ ꯆꯣꯡꯊꯣꯔꯛꯂꯤꯕ ꯐꯣꯇꯣꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯑꯣꯛꯄ ꯅꯥꯏꯈꯤꯅꯤ ꯈꯜꯂꯨꯕ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯕꯥꯏꯜꯒꯤ ꯋꯥꯜꯄꯦꯄꯔꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝ, ꯋꯥꯆꯦꯞꯀꯤ ꯄ꯭ꯔꯣꯐꯥꯏꯜꯁꯨ ꯑꯣꯏꯅꯤꯡꯉꯛꯏ꯫ ꯍꯦꯟꯅ ꯅꯪꯒꯤ ꯁꯛꯇꯝ ꯑꯣꯛꯄ ꯅꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯍꯦꯟꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯊꯩꯗꯨꯅꯁꯨ ꯆꯦꯜꯂꯤ꯫ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯁꯨ ꯀꯜꯂꯛꯂꯨꯗꯦ꯫ ꯏꯌꯥꯏꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯊꯥꯔꯤꯛ ꯊꯥꯗꯁꯨ ꯃꯤꯇꯥꯔꯨꯗꯦ꯫ ꯁꯤꯔꯣꯏ ꯆꯤꯡꯒꯤ ꯂꯤꯂꯤꯁꯨ ꯃꯤꯀꯨꯞ ꯀꯥꯡꯗ ꯆꯠꯇꯨꯅ ꯌꯦꯡꯅꯤꯡꯂꯨꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯎꯄꯥꯜꯗ ꯇꯥꯡꯖꯕꯤ ꯎꯇꯥꯡꯕꯤ, ꯇꯥꯡꯅ ꯁꯥꯠꯆꯕꯤ ꯀꯗꯝ ꯃꯃꯦꯂꯩ, ꯅꯪꯒꯤ ꯄꯥꯃꯦꯜ ꯑꯣꯏꯅ ꯍꯧꯅꯤꯡꯉꯤ, ꯃꯗꯨꯒꯤ ꯑꯌꯥꯕꯗꯨꯅꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ꯫